सखंगदब खुलाई पाइबसिंगना फाजिलुबा बीडीएफ पार्सनेल अनी टेक्ता काइदना थादोरकले पाव असी ngasi nungthil phongkhiba kanglei paki maira pauchedagi lokhutchabane haukiba February 13 ki numidang wairam amadi numidang pung 8 lom taba matamda Bisnupur district ki manungchanna tawpokpi amadi phubala da leiba BDF personnel ane masa masa gi mayumdagi sakhangdaba ngauba machugi gypsy ani da lakba khulai paiba miyoi singna faduna pukhiba du tekta kaidana thadorokle haire pauche asina faziluraba BDF personnel ani asigi imung manunggi miyoi singdagi fangba paugi matungina de ngarang numidang pung 8 lom taba matamda BDF personnel chabungbam premjit chahi 38 apokpa CH Dananjoy Phubala awang mamang laikai amade tawpokpi khuldagi a abon chahi 38 apokpa khomayasi Bisnupur district ki mafam amada thadoklambane sairakadu da Bisnupur district ki kangbuna makhoi gi khongul lirakpada makhoi ani thengnabadagi Bisnupur police station da puraklaba matungda imung manunggi miyoi singda pau piraba matungda tekta kaidana khusinakibani haire makhoi ani sakhangdaba khulai paiba singna fajankhre haibagi pau fangbadagi Bisnupur district ki kangbuna makhoi gi khongul libagi thabak sathakibane makhoi ani kari maramgi damakta sakhangdaba khulai paiba sing aduna faziluribano haiba chapchaba khangba ngamdre loinana makhoi ani bu faziluraba khulai paiba sing adusu karamba kangbuno haiba khangba ngamdre